Hanagi Chief Minister Nongthumam Biren Alakadoriba Assembly election da BJP na Sydney fu fangduna kagani haina phongdokiba wafam ama social media da viral oire. Social media da viral oirakiba video adu da hanagi CM Nongthumam Biren makata na hai miyam gi thaujaldagi ahanbada BJP gi oina seat kungama thoi kaduna lengak sem ki second term da BJP na seat kunthagani thoi yauduna full majority fangduna lengak sem mangamki. Mathang lakadaba election da BJP na Sydney fu fangduna kagani wafam asi phagi nate thaza biu BJP na paikhalagli bathabak thoram sing asi khanglabadi hayeng ko namitagi pita gani manipur thugari ba mayam asi kang Congress na lengak pairinge matamdani haujik loinamak thorakani aikhoi haujik ngangdri adubu ngangbagi matam laklagani ngasi aikhoina khangli basi tungi mirol gi damaktani miyam pumnamak Hantabiganu, Center na paikhalagli bathabak thoram mayam asi positive oiba khongthang ngakani haujik sugi kem lauthong na bahonari center gi leader sing na su yamna kupna khanari aikhoidegi makhoina hena nainari Prime Minister na mangda thamduna chatharagli bathabak thoram sing asi da aikoi thabak changsinsi Tampakta haujik ayam batangdu leitaba purakle Delhi dagi halaklaba matungda tampaki CSO singa wakhal taminare karisu thoidokpa tawrakadabu mandre haujik center na national highway hangdokna bathabak yamna kanna paikhalagli Masi hek hangdokpaga popular government ama semlakani haiba thajai madu hek semlakpaga mathangi lakadoriba election gi dama aikhoi amata oina punsinuna campaign chatminasi BJP na lengak pairingai matam dalamda masigi miyam gi aifana bathabak thoram kaya ama khumang chauksina paikhalami sotharaba artist awa ana taraba laita lairaba kaya gi thabak thoram kaya ama paikhatuna yumda yohanbani Haibadan chingba wafam kaya social media ki platform da viral oirakre hanagi Chief Minister Nongthumam Biren oiringai thoram manungda paumising media coverage tawhan kidi hairi Nakalamaram da kumja 1975 ta Indira Gandhi na lengaklaga India da maram chadna emergency lauthoki haiba wafam da yumfam oiraga ngasi sangbidan haitya diwas constitution marade BJP na sinduna nitai pa chuthekta leiba thamban sanglen da pangthokiba thoram da thongju SC MLA Bisorjit na hai Manipur gi irang asi maite amasung kuki furuf ki marakta thokpa irang natabra furuf ani gi irang da hen bakut ke yauselaktuna thengnari haiba khangi adubu irang asi furuf ki irang dagi hawrakiba natabra masina maram oiraga furuf ani gi marakta yanaba puraklaga lengak semgani haiba wafam asi thaudang laitaba mina ngangbo oina uhanba yaningde BJP party gi oina su lairiba MLA sing mathau ningthina tawnari PR laktuna tapna tangdu laita ba hanjilakli basida Heg yabaga anauba lenga ama semnaba adumak ngaiduna leinari masida Congress party na BJP bu hunduna nganglaga achumba sakpa yaroi Congress party gi leitonda saru pande haiba matagum ngangning bata ngangba thawong BJP da chanade Congress party gi MP na board heka baga han batawgini hai ki bathabak kadai da tawkhrabage maduda onsen duna thabak tawbagi mahuta BJP gi asoiba thiraga ngangduna leibasi yaningde Manipur gi irang ase BJP na loishin bangamdre haina lawraga Congress na ngamgani khalabadi loishin biro anauba mikhal pangtholakse hai ki irang horakpa matamda Congress party gi apamba asi MLA fam thadokpa aduga Manipur da PR thamba asini hauji Manipur da PR thamlaba matamdana PR pamdabagi mataw ullaga lawna kanaba lairoi PR leire BJP mapangol sontare haina Congress na survey tawraga mikhal mai paklagani haina makhau pongna lawriba miyamna tanja pikhiroi Congress na palingai tawkhiba soiba sing miyamna ngasi su kaudri madu kahonge hairabadi miyamna lale haijaraga makoktegi hawru haiki Constitution mukhongau na duna democracy gi wahan thong manghan ba haibasi Congress party gi honglaroi dabali chani madugi mayek larba khudam haibabu 1975 ta Indira Gandhi na Constitution gi protocol pumnama bypass tawduna national emergency thamkhiba duni India gi puwari da kauba ngamdana mutpa naidana lehawraga ba thakun ngama thoi chathakiba national emergency asi Indira Gandhi na prime minister oibagi power sijinnaduna cabinet ki wa amata tadana India gi president amari parliament gi protocol pumnamak bypass tawraga internet disturbance haina maram pisinna Congress party gi political males town lawna bhona khibani national emergency manungda ma ki mayokta leiba political rival miyoi lakaya Fajinuna kaisum sangdanam sinduna thamki national emergency adudi maram suksa sadaba democracy bu muthalaga Congress party na dictator gi lengak purakna ba chathakiba conspiracy amani emergency gi matam aduda mahangna chathakiba conspiracy adu sa commission 1978-79 gi report se da mayek singna pali Congress party gi I utong da cheliba supnam sasan gi hainabi ase hauji maksu chauna mami tari British Singdagi tamhoba divide and rule policy Congress party na Manipur da sumaru hulambra ngasi Manipur asi khaibung taribani masida hunnabagi saruk platform amada kanana kari tawki achum aran mayek sengdokna si haina mahangna makha taki Mitai gi CSO singa June 19 Delhi da pangthokani leplamba Home Ministry gi mifam June 19 da yaithorakle
ngarang phawbada saruk yarugadra natraga yaroidra haibagi leikhai takidaba amukogi maikaidegidi manipurda nauna thorakliba langi thodoksinga asina maram oiraga mihut kwangbu ama chalagani hairi May 3, 2023 dagi hawrakiba tamthiraba manipurgi lana chahi ani mapung faramdai February taraga humdoi 2025 tagi state asida president rule chana halakraba matungda ahanba oina midei amasung kuki jogi CSO singi mihut singa ahanba mifam ama Ministry of Home Affairs MSA na senduna April 2025 ta pangthokraba matung lana sina chahi ani helaklaba May 27, 2025 ta na mitegi CSO gi ani gi mihut sing MSA na Delhi da kauraga tongan unakraba matungda tha asi kunga tareta ministry asimakna senduna furuba sigi CSO singi mihut singi mifam ama pangthokani haina khangalakibadu yaithoklaga tha asigi kunthada oina pangthoklagani hairakle MSA gi maikaidegi ministry asigi makhada manipur da lairiba SIB gi official amana tha asigi kunga tareta Delhi da pangthokadaba mifam da saruk yaranaba tha asigi kunga mathoida mitegi mangjal thaba miyamgi CSO kharada pau pirakhibani telephone gi khudang da pirakhiba pau adu da mifam asi tha asigi kunga tareta pangthokadaba saruk yaruna bagi damak mitegi CSO singda hayeng June kunga taruk 2025 fau bagi manung da Delhi da thunglana ba khangalakibani pau asigi matungina saruk yarana ba khangalakhiba mitegi CSO singna mifam asi da saruk yarugadra natraga yaroidra haibagi wafam ngarang numidang fawbada lekhai tabagi pau lekhidabani Mangjil Thabalu from Oriba All Manipur United Clubs Organization Amukoga Pause Asiga Ngarang Numidang Fauna Kiba Fawbada Amukogi Oina Sungarang Numidangi Pungpam Adu Fawbada di Mihut Sing Chatuna Saruk Yarugadra Natraga Yaroi Habagi Wafam Laikai Tadri Haina Fongdura Kibani Adum Oina Mangase Yupung Tara Kara Helakpada Thasigi Kungama Toy the telephone Kutanga Kangalakiba HIB gi Maikai Degi Amuhanna Thasigi Kungatareta Pangtokani Leplamba Mitegi Seso Karaga MSA gi mahut senba official kharaga famina duna pangthokadaba mifam adu yaithokle hayeng pangthokpagi mahuta mifam asi tha asigi kunthra da oina pangthoklagani haina khangalakre hairi hayeng pangthokadaba mifam asi tha asigi kunthra da oina pangthoklagani hairakpadagi amukogi maikaidagi su Delhi da leiba MSA gi official amaga telephone gi khuthangda wari sana duna hangbada confirm tawkhre hairi mifam yaithokibagi matangda amukogi machin chatpa mioi amana phongdorakpada numit kharani sida state asigi law and order ningthijana maintain tawdabagi asopan yawba anoba thodok thokchilakpaga loinana hanadagi hauna miyamna thabakta onthokhaningba kaya machi irenglengna lehelakpanina tha asigi kunthra da pangthokani hairakliba mifam asidadi lup asigi mihut kharana sabatim ama chatuna saruk yaragani miyamgi aningba pamba sing lup asigi mihut singna MSA gi official singda mayek singna tamduna mathau taba thabak sing lokhatpagi tangai fadaba leirakle masigi damak mihut kangbu ama chanana ba sem sari amukogi mihut sing asi tha asigi kunga mathoi fawbagi manungda Delhi da soiduna thungluragani haibasu phongdorakli Amaramda tha asigi kunga tareta pangthokani leplambadagi yaithoklaga tha asigi kunthra da oina pangthoklagani hariba mifam asida atopa mitegi akangnaba CSO kharada su saruk yanaba khangalakle hairi hariba loop sing asigi maikaidagi su Manipur gi miyamna pamliba amasung thabakta onthok haningliba demand sing MSA gi mahut seliba official sing da phongdongnabagi damal sem sare haibagi pau phangle adubu tha asigi kunthra da pangthokani hariba mifam asida saruk yananaba khangalakliba mitegi CSO sing asigi maikaidagi ngasi numidang fawbada mifam asigi matang yauna makhoina saruk yaba yadabaga mari leinaba wafam amata phongdora khidri US amadi Israel na Iran gi nuclear plant thugaiba ngam nuclear kulai sanaba honaraglabadi amuk sulanda khigani Trump US amadi Israel na choba makhagi bomb thada duna attack chatharabasu Iran gi nuclear plant thugaiba ngam khidra haina aronba report amana phongdoragli adubu America gi President Donald Trump nadi handaki attack aduda Iran gi nuclear plant sing kai khide subnagi building khara khakta mangta khi haina phongdoragli ba aronba report adu aranmani fake news ni haina phongdoragli loinana karigumba Iran makhata na nuclear khulai sanaba honaraglabadi amuk sulanda khigani haina Donald Trump Iran na warning pikre Amarom da report adugi matangda CNN na phongdorakhibada Iran gi nuclear plant sing mangta khiba sumnagi Iran na nuclear khulai sabagi matam tha khara thengtha hankibagi wani hairi Amarom da Israel Prime Minister Benjamin Netanyahu na Iran gi nuclear plant thugai duna puwari da choba mai pakpa ma purak pangam khre haina lauthoragli Mai pakpa se Israel gi tungi mirol singna adumak ningsing duna lehoragani Israel na kaigumna thauna leina landa badagi Tehran thak ninghan khibani haina su phongdorakre hairi America na Iran gi Fordo nuclear plant da attack chathakhraba matungda Israel gi khanaba agency ama thaduna lona thumna yenglubada Fordo nuclear plant mapung fana mangta khre haiba pau pirakhi loinana Iran kaidawnungda nuclear khulai leiba ama oheloi haina su Trump na phongdorakhibani hairi Israel na landarakpadagi malemgi mitmangda Iran gi magun hengalakre numitaraga ni thoini chupna Israel amadi Iran leiba ani gi marakta sokna khiba landa Iran na Israel da paksana amanga ta thogan bangam khiba duna maram oiraga
Malemgi mitmangda Irangi magun hengalakre hairi lan asida Irangi mioi 710 lom sikhi aduga mioi 1436 lom na so pannangki loinana Israelgi oina lan asida punna mioi 19 sikhi mioi 3000 lom na aso pannangki adubu lan asi tasengna yengluragadi Iran na lan mai pakpa oiki haibigai maramdi US amadi Israelgi manglan chapchana thungba ngamkhide haina malemgi expert singna haidi nonglai nungsil lakpadagi mioi 9 sikre laibak thiba thogdo ama oina America gi California da laiba part amada birthday gi thoram pangtholingai da kan manonglai nungsil lakpadagi imung amagi mioi mari yauna punna mioi 9 sikre mioi sing adu hi amada tongduna part ta birthday gi thoram pangthokduna lairambani adubo akan manonglai nungsil lakpadagi hi adu longthokpadagi ising da tasinduna mioi 9 mak laikhidabani ani amadi kan bangam hore haidi